ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯤꯡꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕ ꯑꯃ ꯀꯩꯅꯥ ꯑꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 6ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯗꯣ ꯃꯈꯨꯠꯇ ꯆꯥꯛ ꯆꯗꯨꯝ ꯆꯥꯎꯔꯕ ꯂꯥ ꯑꯗꯨ ꯌꯣꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ 3ꯁꯨꯕ ꯑꯣꯏꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯆꯗꯨꯝ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯎꯕꯒ ꯇꯥꯞ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯆꯥꯎꯕꯅ ꯂꯥꯏꯁꯤꯡꯁꯤꯁꯨ ꯁꯥ ꯉꯥꯗꯧꯅ ꯆꯥꯛꯀꯁꯤ ꯆꯥꯏ ꯄꯨꯡꯆꯥꯏ ꯆꯈꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯤꯕꯁꯤ ꯂꯣꯏꯅꯃꯛ ꯆꯈꯥꯏꯗꯨꯅ ꯇꯥꯔꯛꯂꯦꯅ ꯇꯧꯔꯤꯁꯤ꯫ ꯃꯣꯏꯅ ꯆꯥꯕꯁꯤ ꯑꯁꯨꯝꯅ ꯆꯥꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯕꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯍꯜꯂꯛꯅꯕ ꯇꯧ꯫ ꯅꯪꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯅꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯛ ꯇꯪꯈꯥꯏ ꯑꯃ ꯆꯥꯗꯨꯅ ꯂꯩꯈꯥꯏ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯌꯥꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛꯁꯤꯡ ꯑꯃꯠꯇ ꯅꯍꯥꯛꯅ ꯇꯧꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯀꯔꯤ ꯋꯥꯐꯝ ꯑꯃ ꯋꯥꯠꯂꯤꯕꯒꯦ? ꯅꯪ ꯑꯩꯅ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯊꯣꯛꯑꯒ ꯐꯨꯍꯜꯂꯕꯗꯤ ꯑꯔꯦꯝꯕꯗꯅꯦ ꯅꯁꯥꯒꯗꯣ ꯄꯨꯡꯇꯣꯏ ꯇꯣꯏꯔꯅꯤ꯫ ꯆꯠꯂꯣ ꯈꯔ ꯆꯥꯔꯕꯗꯤ ꯌꯥꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯈꯗꯦꯡ ꯇꯥꯛꯂꯒ ꯅꯪ ꯅꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯗꯦꯡ ꯄꯜꯂꯨꯕꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯆꯥꯎꯕꯗ ꯃꯃꯤꯠ ꯑꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯗꯦꯡ ꯄꯟꯕꯁꯤ ꯌꯥꯝꯅ ꯀꯤꯕ ꯖꯥꯠꯅꯤꯗꯅ ꯃꯣꯏꯗꯤ꯫ ꯐꯔꯦ ꯑꯗꯨꯃꯛ ꯇꯧꯔꯒꯦ꯫ ꯍꯟꯗꯛ ꯑꯩꯅ ꯀꯧꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯅ ꯍꯥꯏꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈꯤ꯫ ꯑꯃꯥꯏꯕ ꯈꯗꯦꯡ ꯍꯦꯛꯇ ꯄꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯁꯤꯒꯤꯗꯤ ꯊꯧꯔꯝ ꯂꯣꯏꯔꯦ꯫ ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ, ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯆꯥꯎꯕꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯁꯣꯟꯅꯅ ꯀꯧꯔꯛꯄꯒꯨꯝ ꯃꯅꯥꯀꯣꯡꯗ ꯇꯥꯔꯤ꯫ ꯆꯥꯎꯕ. ꯆꯥꯎꯕꯗꯣ ꯀꯅꯥꯅꯣꯅꯦ ꯅꯥꯀꯣꯡ ꯃꯌꯥ ꯑꯁꯤꯗ ꯉꯔꯪ ꯉꯪꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯀꯅꯥꯅꯣꯅꯦ ꯅꯥꯍꯨꯝ ꯃꯌꯥ ꯑꯁꯤꯗ ꯇꯞꯅ ꯅꯥꯁꯣꯟꯅꯅ ꯀꯧꯔꯝꯂꯤꯕꯗꯨꯕꯣ? ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯉꯩꯗ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯆꯠꯈꯤ꯫ ꯆꯥꯎꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗꯨ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯆꯥꯎꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯍꯥꯏ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯉꯁꯥꯏꯅ ꯇꯨꯝꯂꯕꯣꯅꯤꯗ, ꯅꯪꯅ ꯑꯃꯨꯛ ꯍꯧꯒꯠꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯁꯤꯗ ꯈꯣꯡ ꯑꯇ ꯍꯥꯝꯃꯨꯒꯦ, ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯤ ꯄꯔꯞ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯇꯨꯝꯅꯤꯡꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯤ꯫ ꯆꯥꯎꯕꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯊꯥꯕꯜꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯄꯗꯗꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯆꯥꯎꯕꯅ ꯎꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯆꯥꯎꯕꯅ ꯈꯪꯂꯦ ꯃꯍꯥꯛꯅ 2ꯁꯨꯕ ꯑꯣꯏꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯛꯂꯤꯕꯗꯨꯅ? ꯅꯠꯇꯦ, ꯅꯪꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤꯗ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯥꯎꯕꯗꯣ ꯁꯠ ꯌꯣꯝꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃꯅ ꯆꯥꯎꯕꯗ ꯁꯠ ꯌꯣꯝꯁꯤꯟꯈꯤꯕꯗꯨꯗ ꯆꯥꯎꯕꯗꯣ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ
ꯃꯈꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯒꯝ ꯊꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯕꯗ ꯅꯦꯛ ꯂꯥꯎꯅ ꯃꯪ ꯃꯄꯥꯟꯗ ꯐꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯅ ꯎꯍꯩꯗꯕ ꯌꯦꯡꯍꯩꯗꯕ ꯀꯌꯥ ꯑꯃ ꯎꯕ ꯍꯧꯔꯛꯂꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯞ ꯂꯥꯎꯗꯨꯅ ꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ ꯑꯗꯨꯒ ꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯃꯩꯅ ꯉꯔꯪ ꯆꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯄꯣꯂꯣꯏꯔꯤ ꯃꯤꯀꯨꯞ ꯈꯔꯒꯇꯪ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯇꯨꯔꯦꯜ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯃꯊꯪ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯀꯨꯝꯅꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯥꯎꯕꯗꯤ ꯃꯤꯍꯨꯟꯒꯥꯁꯤ ꯆꯣꯡꯊꯣꯛꯀꯗꯕꯒꯨꯝ ꯆꯣꯡꯂꯕꯅꯤ ꯃꯁꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯆꯦꯟꯕ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯈꯔꯅ ꯍꯧꯖꯤꯛ ꯄꯣꯠꯂꯣꯏꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯡ ꯌꯥꯡꯂꯤ ꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯥꯡꯂꯝꯕꯗꯒꯤ ꯇꯞꯅ ꯃꯨꯠꯊꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯅ ꯄꯨꯡꯀꯥꯅ ꯆꯥꯛꯊꯦꯛꯂꯕ ꯃꯈꯥꯗꯥꯡꯒꯁꯨ ꯂꯣꯏꯅꯃꯛ ꯇꯠꯊꯔꯕ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯀꯨꯃꯔꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯎꯕꯗ ꯃꯤꯠ ꯑꯗꯣ ꯆꯤꯡꯂꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯆꯥꯎꯕꯗꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯂꯥꯎꯕꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯥꯎꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯆꯥꯎꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯆꯥꯎꯕꯗꯣ ꯇꯞꯅ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯁꯨꯝ ꯀꯥꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯃꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩꯅ ꯄꯨꯡꯀꯥꯅ ꯆꯥꯊꯦꯛꯂꯕ ꯃꯃꯤꯠꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯧꯔꯣꯛ ꯋꯥꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯆꯦꯠ ꯎꯏꯁꯤꯜꯂꯤ ꯆꯥꯎꯕꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒꯤꯗꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯧꯔꯝꯕ ꯂꯥꯡꯂꯝꯕ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯃꯩꯅ ꯄꯦꯔꯦꯛ ꯆꯥꯛꯄꯒꯤ ꯃꯈꯣꯜꯅꯆꯤꯡꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯎꯕꯗꯣ ꯉꯁꯥꯏ ꯃꯈꯩ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯕꯒꯨꯝ ꯄꯨꯔꯝꯕꯗꯣ ꯐꯈ꯭ꯔꯗꯨꯅ ꯃꯁꯥꯗ ꯇꯌꯥꯡꯂꯤ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥ ꯄꯣꯠꯂꯣꯏꯗꯕꯗꯒꯤ ꯁꯣꯡꯖꯤꯜꯂꯕ ꯃꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯗ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯡꯅ ꯐꯔꯪ ꯆꯣꯡꯗꯨꯅ ꯄꯔꯞ ꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯝꯅ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯒ꯭ꯔꯛ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯣꯡ ꯂꯩꯈꯥꯏꯔꯤ ꯑꯅꯥꯕ ꯃꯈꯣꯡ ꯑꯗꯣ ꯁꯦꯛꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ ꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒ ꯑꯁꯤꯕ ꯊꯥꯡꯗꯣꯛꯄꯒꯤ ꯏꯁꯩꯅꯆꯤꯡꯕꯗꯣ ꯁꯛꯇꯨꯅ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ ꯆꯥꯎꯕꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤ ꯃꯌꯨꯝ ꯌꯧꯅꯕ ꯁꯦꯛꯀꯧ ꯆꯦꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯅꯦ ꯍꯦꯛ ꯇꯥꯅ ꯀꯣꯟꯊꯣꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯅꯥꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯦꯛꯀꯧ ꯆꯪꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯣ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯆꯥꯎꯕꯗꯣ ꯍꯟꯗꯛ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯗꯦ ꯃꯁꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯥꯗꯦꯡꯒ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯆꯥꯎꯕꯗꯣ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯡ ꯑꯗꯨꯁꯨ ꯆꯩꯅꯥꯈꯣꯜ ꯍꯦꯟꯅ ꯐꯝꯂꯛꯂꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯅꯥꯍꯦꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯑꯩꯃꯥ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯈꯣꯡ ꯍꯥꯝꯃꯤꯉꯩꯗ ꯑꯁꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯑꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯈꯪꯕꯗ ꯆꯣꯡꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯈꯣꯡꯁꯤ ꯂꯩꯈꯥꯏꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯈꯣꯡ ꯈꯨꯔꯥꯏꯗꯒꯤꯅ ꯈꯣꯡꯗꯣꯟ ꯐꯥꯎꯕꯗꯤ ꯃꯨꯁꯜꯂꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯏ ꯆꯦꯟꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯈꯣꯡ ꯑꯁꯤꯗꯤ ꯃꯨꯁꯜꯂꯦꯗꯅ ꯀꯔꯤꯒꯨꯝꯕ ꯃꯍꯨ ꯑꯃ ꯐꯪꯂꯕꯒꯨꯝꯕꯅꯤ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯥꯗꯦꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯥ ꯈꯣꯡ ꯁꯝꯕ ꯍꯩ ꯍꯥꯏꯕꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯃꯇꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯔꯦꯡꯗꯤ ꯈꯣꯡ ꯈꯨꯠ ꯁꯝꯕꯒꯤ ꯃꯥꯏꯕꯁꯨ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯗꯨꯅ ꯃꯤ ꯂꯥꯏꯌꯦꯡꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯍꯦꯔꯣꯏ ꯇꯥꯟꯕ ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯎꯛꯅꯕꯗꯨ ꯐꯍꯟꯕꯒꯤ ꯋꯥꯅꯤ ꯑꯩ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯣꯡꯌꯥꯏꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯄꯗꯨ ꯃꯥꯅ ꯌꯦꯡꯂꯒ ꯐꯈ꯭ꯔꯤꯕꯅꯤ ꯑꯍꯥ ꯃꯥꯅ ꯌꯦꯡꯕꯗ ꯐꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤꯗꯅ ꯑꯁꯨꯝꯅ ꯆꯥꯎꯕꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯆꯥꯎꯕꯗꯣ ꯂꯩꯃꯇꯣꯟꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯈꯥꯗꯦꯡꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡ ꯌꯦꯡꯅꯅꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯩ ꯌꯥꯔꯦ ꯃꯥꯒꯤ ꯀꯣꯟꯊꯣꯡꯁꯤꯕꯨ ꯌꯧꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯪꯖꯈ꯭ꯔꯒꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯝꯃꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯑꯅꯥꯕ ꯌꯦꯡꯕꯅꯦ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩ ꯍꯜꯂꯝꯃꯣ ꯍꯥꯏꯁꯤꯕꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯅꯥꯒ ꯂꯥꯛꯇꯣꯔꯤꯒꯦ ꯑꯩꯒꯤ ꯑꯣꯖꯥꯗ ꯌꯦꯡꯂꯕꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯐꯖꯔꯒꯗꯧꯅꯤꯅꯦ ꯍꯥ ꯆꯠꯂꯣ ꯑꯩꯒꯤ ꯏꯇꯥꯎ ꯅꯣꯡꯌꯥꯏꯗꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯈꯗꯦꯡꯒꯤꯗ ꯂꯩꯍꯧꯕꯅꯦꯗꯅ ꯈꯔ ꯍꯥꯏꯌꯨ ꯆꯠꯂꯣꯔꯦ ꯅꯪꯕꯣ ꯑꯁ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯏꯅ ꯂꯩꯃꯇꯣꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤꯕꯗꯨꯗ ꯆꯥꯎꯕꯅ ꯏꯁ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯤꯒꯁꯨ ꯇꯧꯔꯝꯂꯤꯅꯦ ꯁꯦ ꯃꯥ ꯉꯥꯏꯔꯦꯕ ꯁꯤꯡꯉꯤꯁꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯥꯎꯕꯗꯣ ꯁꯦꯀꯧ ꯃꯈꯣꯡ ꯃꯨꯁꯤꯜꯂꯕ ꯑꯗꯨꯒ ꯄꯣꯡꯈꯠꯂꯕ ꯃꯈꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯈꯥꯗꯦꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯃꯥꯏꯕ ꯈꯥꯗꯦꯡ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯟꯕꯤ ꯁꯟꯅꯥꯎꯁꯤꯡ ꯑꯗꯣ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯁꯦꯀꯧ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯈꯥꯗꯦꯡꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯎꯔꯕꯒꯨꯝꯅ ꯂꯥ ꯁꯣꯝꯗ ꯂꯥꯎꯁꯦ ꯁꯦ ꯁꯤꯒꯤ ꯗꯥꯔꯤꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯅꯠꯇꯦ ꯀꯩꯗꯧꯔꯕ ꯅꯪꯒꯤꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯅꯥꯏꯕꯣ ꯑꯣꯖꯥ ꯑꯩꯅ ꯅꯍꯥꯟ ꯑꯣꯖꯥꯗꯒꯤ ꯂꯩꯋꯥ ꯂꯧꯈꯤꯕꯗꯨ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯩꯋꯥ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯆꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯉꯨ ꯍꯥꯏꯔꯛꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯁꯤꯡꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯒꯤ ꯄꯩꯁꯥ ꯁꯤꯡꯅꯅꯕ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯕ ꯍꯣꯏ ꯑꯣꯖꯥ ꯅꯪꯒꯤꯁꯤꯗꯤꯕꯣ ꯑꯩꯅ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤꯍꯦ ꯑꯗꯨꯕꯨꯅꯦꯍꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯅꯪꯒꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯛꯄ ꯅꯠꯇꯅ ꯄꯩꯁꯥꯗꯨꯗꯤ ꯁꯤꯡꯈ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯑꯣꯖꯥ ꯄꯩꯁꯥ ꯁꯤꯡꯕ ꯂꯩꯔꯤ ꯌꯦꯡꯕꯤꯌꯨꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯃꯥꯅꯔ ꯈꯪꯗꯦ ꯇꯝꯅꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯂꯩꯀꯥꯏꯒꯤ ꯃꯪꯗ ꯑꯩꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯑꯩꯁꯤ ꯃꯪ ꯀꯥꯔꯨꯔꯕꯅꯤ ꯃꯪ ꯑꯗꯨꯗ ꯃꯤ ꯄꯣꯠꯂꯣꯏꯕ ꯀꯩꯗꯧꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯏꯔꯨꯖꯕ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯕꯗꯨꯁꯨ ꯎꯍꯧꯏ ꯑꯣꯖꯥ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯇ ꯇꯥꯖꯗ꯭ꯔꯤ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯨꯗ ꯈꯥꯗꯦꯡꯅ ꯄꯨꯝꯅꯃꯛ ꯈꯪꯂ ꯎꯔꯕꯒꯨꯝꯅ ꯐꯔꯦ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯚꯥꯞ ꯇꯥꯔꯦ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯀꯧꯊꯣꯛꯄ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯀꯧꯊꯣꯛꯄ ꯂꯥꯏ ꯑꯗꯨ ꯆꯥꯛꯊꯥꯛ ꯇꯝꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯆꯥꯛꯊꯥꯛ ꯇꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯁꯤ ꯑꯅꯤꯁꯨꯕ ꯀꯧꯊꯣꯛꯈꯤꯕ ꯑꯁꯤꯅꯤ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯩꯁꯥꯗꯨꯕꯨ ꯁꯤꯡꯅꯅꯕ ꯂꯩꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯑꯣꯖꯥ ꯈꯨꯠꯇ ꯂꯨꯄꯥ 10ꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗꯨ ꯂꯥꯏꯊꯩ ꯇꯧꯕ ꯌꯥꯏ ꯃꯇꯝ ꯈꯔ ꯁꯥꯡꯇꯣꯛꯍꯟꯕ ꯌꯥꯏ ꯂꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯁꯨꯡꯁꯤꯡꯉꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯣꯖꯥ ꯃꯥꯅꯗꯤ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝꯕꯨ ꯍꯥꯏꯔꯝꯕꯅꯤꯗ ꯑꯣꯖꯥ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯅꯪꯒ ꯌꯥꯎꯔꯒ ꯁꯥꯟꯅꯔꯁꯤ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯇꯧꯈ꯭ꯔꯤꯕꯗꯨ ꯃꯥꯅꯅꯤ ꯅꯪꯒꯤ ꯅꯈꯣꯡ ꯑꯃ ꯕꯦꯔꯥ ꯀꯥꯍꯜꯂꯤꯕꯗꯨꯁꯨ ꯃꯥꯅꯅꯦ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯁꯤ ꯑꯣꯖꯥ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯒꯗ꯭ꯔꯣ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯐꯔꯦ
ꯅꯪꯒꯤ ꯅꯈꯣꯡ ꯑꯅꯥꯕꯁꯦ ꯁꯤꯕꯨꯗꯤ ꯑꯩ ꯌꯦꯡꯕꯤꯔꯒꯦ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯉꯣꯟꯗ ꯐꯪꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯈꯥꯗꯦꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯦꯝꯂꯦ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯇꯨꯝꯅ ꯋꯥꯁꯥ ꯁꯥꯖꯩ ꯑꯃꯅ ꯏꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯅ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯃꯇꯨꯡꯗ ꯃꯇꯨꯟ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯈꯣꯡꯄꯥꯛꯇ ꯑꯃ ꯈꯣꯡꯅꯝꯗ ꯑꯃ ꯑꯗꯨꯒ ꯈꯣꯡꯒꯤ ꯅꯥꯛꯆꯦꯛꯇ ꯑꯃ ꯑꯅꯥꯃ ꯊꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯃꯔꯤ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯈꯥꯗꯦꯡꯅ ꯍꯥꯏ ꯅꯪꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯂꯩꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯅꯤꯡꯒ ꯊꯝꯃꯒ ꯂꯩꯌꯨ ꯍꯣꯔꯦꯟ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯪꯂꯛꯀꯅꯤ ꯃꯗꯨꯅ ꯍꯥꯟꯅ ꯈꯥꯡꯒꯗꯕꯅꯤ ꯑꯁ ꯑꯣꯖꯥ ꯇꯨꯝꯅ ꯊꯤꯟꯕꯒꯤ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯀꯁꯨ ꯆꯩꯅꯥꯈꯣꯜ ꯑꯃ ꯂꯥꯛꯈꯤꯗ꯭ꯔꯅꯤ ꯑꯣꯖꯥ ꯍꯥꯏ ꯅꯪꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯁꯤ ꯍꯥꯏꯔꯕꯗꯤ ꯆꯩꯅꯥꯈꯣꯜ ꯈꯔꯁꯨ ꯅꯪꯅ ꯀꯠꯊꯣꯛꯄ ꯇꯥꯏ ꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯈꯥꯗꯦꯡꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯈꯨꯔꯨꯗꯒꯤꯅ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯣꯝꯗꯗꯤ ꯂꯣꯏꯔꯦ ꯆꯥꯎꯕꯗꯣ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯅꯤꯄꯥ ꯃꯥꯟꯗꯦꯗ ꯏꯕꯨꯡꯉꯣ ꯈꯔꯁꯨ ꯈꯥꯡꯉꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯍꯦꯛꯇꯃꯛ ꯑꯅꯥꯕꯗꯨ ꯐꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯈꯥ ꯆꯠꯊꯔꯤ ꯆꯥꯎꯕꯗꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯃꯈꯩ ꯅꯥꯔꯤ ꯃꯈꯦꯠ ꯑꯗꯣ ꯀꯔꯛ ꯀꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯥꯗꯦꯡꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯤꯟꯈꯤꯕ ꯋꯥꯁꯥ ꯃꯆꯩ ꯃꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯠꯇꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯕꯅ ꯑꯣꯖꯥ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯒꯤꯁꯤꯕꯨ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯗꯣꯔꯦ ꯅꯪꯉꯣꯟꯗ ꯆꯩꯅꯥꯈꯣꯜ ꯄꯤꯕꯒꯤ ꯊꯕꯛꯇꯤ ꯂꯣꯏꯔꯦ ꯑꯆꯥ ꯄꯨꯖꯥ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯒꯗꯕꯇ ꯉꯥꯏꯔꯦ ꯑꯣꯖꯥ खर थुना अमत लोइसनबियु आई चैनाखोलसिनने थवाइगा लोइनमक मांगो तारे ओजा ए मांगोय अदो थबक असि नहांगना तौरगे हाइनु लेपख्रब्रो करी थबकनो ओजा अहिना हाइबदि होरे नुमिदांगी वारिदुबुनी ओजा फगनिबु हाइबदि अइदि लोइ याजरे नुमिदांतो अइ सोदन लाक्सगे फरे हलो ना असुम ना हाइरकपदगी चावबना मागी हौजिक अमाइबा खदिंग लायेंखिबु मखोंग अदो तपना थांगदुना लाक्ली असुम लापना महाकी मयुम जोरक्लबदा लेमतुनबु हन्न कौरक्ली लेमतुनसु इंगंगदुना तारदना पाला चेंथोरई मतम अरुदा चावबगी मखोंग मुसिंग मुसल्लंबा पोमथा हाइथानरंबदो फनिया मयेंग तारमले अदुगा मुसनबदुसु फनियाम गांथोकलमली मधु उबदा चावबना अइना हाइजो अइगी ओजा माइबसे यामना हाइबनी हाइदना फरे चा इसिंग थोंगबरबो मतम मदुदा लेमतोना ओ थोंकली लोइसलगनिदा असमना मते मनाउदा वारी वताई खरा सानलब मतुंगा हौजिकती नुथुगी मतम हौजिनख्री मतमदि असुम हौजिनखिबना नुमिदांगी मतम मुसलक्लबदा चावबदा अमाइबा खदिंगी मनाक्तमना परप लाक्ली असुम लाक्पना अमाइबा खदिंगी मनाक योरक्लबदा ओजा ngasi su lai kauthokaduribo lai ama kauthoktragadi monang isi yarduri kauthokaduribo lai ase nahang na sanakhiba lai aduni aduga mangon ta ngai hangnu khudi ma hangba yagani adum na hayakpada chawsu mangon da hangnu wahang mayam ama leiribanina yai kisu kai je kupiro harakli adum na hayakpada gidi khadengsu lewa mantra khara sonduna चावना सानरिब लायदो कौथोरक्ले मतम मरुदा चाव अमदि खादेंगी ममांगदा चावना कौथोखिब लायदो थोरक्ली मतम मरुदा चावना नतिने अइना हाइबदि नंगना अपामबदो इंगोदा हाइबा यादबराबा अदुना हारपदा खादेंगना कयोनि चाव अमुता ngai खुने नंगबो फजना वारि सानसिने आइ नंग चाव हारि मुसेगसि खंब्रा अदुना हारपदा लाइम अदुना होई खंगी है खुमलकली मतम मरुदा खादेंगना
ngarang nahang na mabu lakna ribu kari maram gino haidun hangai chawbuna su ho maduni aina khanung libasi adum na hairakpada chawbuna kauthokiba ani suboina kauthokiba lai aduna chawba hariba nupa asi lewa mantra kayamu yamna khangi aina lakna yaba mira haibado yekthokdibani mahakti karisu khangdaba apangmani mahana hairibase aikoi ba kauthoklaka sijinaba khatani madugidamak mabu aikoi na ngarang lakna khibani adum na hairakpada chawbuna nang busu kauthoklaga aina sanaba ngami haibasi nang khangdabra haiduna charakpada hौजिक चाव अमदी खादियंग मखोयन योमांग लेबिबा पुट अदुना करी नंग नाइबुद कदौदुरिबा हाइदुना ममित खादो लाउथोरकली मतम मरद खादियंग ना ngaiko ai wa haigi hai yare hौजिक तिना हाक फमस्ते के हल्लो अमुकना फमस्ते लाक्लगन अदुगा चावबगे मनाक्ता सु लाक्लगन अदुम हारकद लाइम अदुना याम किनिंगाय वरब सक्तम अमदा करी अयोदगी लौगिबा सेनफम मदुदि कमदौबा अदुमना हायरकपदा चावबरा मदुगी सेनफम तो नंगना हारिबा तमदुदा आइना पीबा ngamloi मरमदि पैसादु यामना यामी अदुगी सुमथक्ता नंगोंदा पिनिंगाय हौजिक सिकी अमा फाव लैति अदुमना हायरकपदगी लाइमबोदो हेना सावगलक्ले मतम अदुदा खादियंगना लेवा खरा सोंदुना मुकुई अनिगी ममांगदा लिबा लाई अदुदा उफुल गुम्बा मानब खरा चाइसिनखी अदम तरपदगी लाइमु अदा मफम मरु थदोक्तुना चेंख्री मतम असिदा चावबा अमदि खादेंगना हौजिति लाइमु अदो चखरबनिना अमुहन लाक्लरोय असुमाइना पैसा पुरगा तानबा यालबदि आइसु कैदोबैदि यारोय असुमना खादेंगदो हौन नोक्ली चावबना यामना फरे ओजा ओजाना गी तिंग पांगबिरिबसे ओथोमा नुंगाइजख्री अदुदी आई ngasiगidi hanjakhरगी हयेंग अयुक सोदना ओजागी मतिक चाब दखिना पुजरकनी अदुम हायरकपदा अमाइबा खादेंगना याइदा अदो मा से अमु हलखिबसु याइ ngasi हयेंग नत्रबसु मतबुदा अमु आइगिदा लाउ ngasi ge सुगुमना अमु तानखरगन ओरेदना हायदुना चावबा मदि खादेंग नमिनरी असमना चावबा मयुम लोमदा नकले मथंगी अयुकनी अयुक अंगनबा अदुदा चावना मागी ओजा खादेंगिनी हाइदुना खुदै अमागा लोनना पैसा खरा तौदुना खादेंग पीरी असुमना खादेंग लौसलबदा चाव मयुम लोमदा हलक्तुना मागी मचानुपीसु लुहोंखिबा पैसासु सिंखिदबा अदुगा मागी नुपीगसु याम नुंगाइना पानखिबदो नोंयाइना उरी मसिगी मतुंगदगिदी नोंयाइना चावबना तौखिबा थबकसिंग अदो माहासु तौसिरा हाइदुना वाखल खल्ली अदुबु तौरकदोरिबा थबकसिंग अदो अमुक मखा सोदना समथरकिनी हाइबा महाना खंगबदगी थबक अदुमक तौखिदी अदुबु चावबदी लाय अदु चखरे हाइदुना यामना हराउना नुंगाइना लैखी वारी असि मतांग अस्वाइदा लुसिनजरी आइना वारी असि पाथोक्तरको मतमदा सोइखिलान खिबि ताबिरिबसिंगना पुक्सेल चावना ngakpigani वारी असिगी सीजन 2 सोई नमकी पुजरखिनी वारी असिगी सीजन 2 लेजरी ngasiगी di mata ngasida वारी लोइसनजरी मयाम पो रोइबदा मुक्का हन्ना खुरुमजरी।